Ngara numida wairam phongkhiba pandam pause digi maru oiba pau khara khangatjaraga mayamda khudo tamjage BJP na maikhet maru oiraga Manipur maichu anbane Malik Arjur Kharge haukiba numit kharani asida Manipur de irang kankhalagriba sida Congress lusingba Malik Arjun Kharge na Prime Minister Narendra Modi bo Rajdara mangaktaba constitutionally maralairaba mishokni haina cheraduna maral asidagi mahak nanthokuna chenba ngamloi haikre AICC gi luchingba Malik Arjun Kharge na thadorakpa mahaki expose amada Manipur iranga mari ladina Prime Minister Narendra Modi bu chaibaga lonena border state ama oiriba Manipur bu BJP na matam pumbada maisa amba pami haina maral siraduna mahakna BJP na maikhet maru oiduna Manipur bu maichu anbane mahakna makha taraduna Prime Minister Narendra Modi na aroiba oina Manipur da chatkiba kumja lising aniga subna kongani thoigi Janawari thadani madusu bot khomba chatpane adubu Manipur gi irang asi kumja lising aniga subna kunga humdoi gi May 3 dagi haurakpane chahi ani pharaka doraba irang asida ngasi fawba Prime Minister na nomata Manipur da chatre Malik Arjun Kharge na makha taraduna satellite image yawba media gi report matung inna hingsa gi thawdo wathok sing khungang amadi khungang amada leptana chathare ngara numida makta da Kangpopi district ta thokpa hingsa gi thawdokta district asigi SP masama fawba aswa panangan khe nahaki matik chadraba amadi ikai khangdaba chief minister na irang asi laksenbagi mahut nungai taba phongdoktuna leidi amaramda leba asigi luchingba ama oine tapam toba thawdang amata tawduna ngasi phawba Manipur da chattuna leire leba asigi khwaidagi awangba court ama oiriba Supreme Court na su Manipur bu mahausagi punsida hanjilaknaba amadi ingtapa puraknaba hotnaba haibasi yonon amadi state lengaki mathawne haina phongdokpa leikrabane haukiba chahi lising aniga subna kunga marina loidringaida Manipur da amukta chapinaba December 3 ta India bloc ki party singna ahumlak Prime Minister da haijaki adubo chattana adumak chahi loikhe political party singna Manipur issue gi matangda nahaka unanaba Delhi da kayarak laklabasu unanaba matam pikide asigumba kaya asimak na nahak masama rasdara mangaktaba constitutionally maralairaba misak amani haina Prime Minister Narendra Modi bu pendaba phongdarakle panbayai Kangpopi district ki saibol dagi central forcing laktokadabani haina demanda miyamna ngarang numidang district asidagi DC amadi SP office da landabaga loinana SP masangmag personnel kaya aso apanang bagalodana khongjang jangsinba miyoi kaya so aso apan yaukibane cyber village lairiba border security force BSF amasung Central Reserve Police Force CRPF sing lakto uhajana Kuki singna DC amasung SP ki office ta nung amadi project ana singba sing langsinduna nandakhibane makha tarapa pawda Kuki Zo na khundaba mapham singda security force na attack tawba haibasi soO gi Groun role thugaibane Kuki MP Santi Praknaba wakhalol la Union Home Minister gi thoramakada Advisor North East haptuna KNO amasung UPF ka kumja lising aniga subna nipanda suspension of operation su nakal ahum ge marakta sign tawna khe masida constitutional framework ki manungda amicable oiba settlement ama puraknaba Manipur lengang thodang lawgadabane adubo soO Groun rule thugajuna Manipur lengang mamang sahi lising aniga subna kun ge marigi January thada emberena luchingba cabinet na nakal ahum ge marakta Satnariba suspension of operation sudagi tokhe amadi Kuki Zo na khundariba mapham singda security force na attack tawba haibasi soO gi Groun rule thugaibani haina Kuki MP Manipur kimna chief minister nongthomba berilda maral kaya sirakle Kuki MP Manipur gi information and privacy secretary Jahan Lun haukimna thadorapa cherol amana hai chief minister emberena hingsa gi thawdo wathok sing thoandanaba hotnabagi mahut maite radically singna luchingba state force SF sing thajinduna Kuki Zo na khundariba khulsingda attack kaya chathahalle Bele district ki maite khulsinga thangnana lairiba Kuki Zo khulsingda makhatana leptana state force ngandari Manipur da santi hanjilaknaba Kuki Zo MLA singga wari sanare haina State Minister Emberena phongdokpa leirabasu State Minister na Kuki Zo MLA taraga wari sanaba leite subna ki MLA ama ani khakka wari sananaba honai masimangna peace mission fail oibane Manipur da kanglup ani gi marakta irang tholakpadagi hingsa gi thodok sing thoandanaba haiduna Kuki Zo amasung maidai community na khundaba maphamsinggi
ताइनबदा बफर जोन थम्बने लेबक थीबदे चीफ मिनिस्टर नोंथोम बिरेन हौखिबा चहीगी डिसेंबर 28 CRPF की IG अमसुंग DGP दा अकम इंस्ट्रक्शन पीदुना बफर जोन अमा ओइरिबा कांपोबी डिस्ट्रिक्ट की साइबल खुलदा ट्रब सिंह थमजिलखिबने असिगुम एम्बिरेना महाकी वखलो मानबा इथिनोसेंट्रिक्स ओइबा माइटे रेडिकल सिंह खुसमनदुना कुकी जो सिंगी मथक्ता लेटने अटैक चथरे अमरमदा न्यू ईयर नुमिता चीफ मिनिस्टर एम्बिरेना साइबोलदा CRPF पर्सनल सिंगना कुकी जो नुपी सिंगी मथक्ता चथखिबा एक्शन अदु यानिंगदे चीफ मिनिस्टर ने पुक्चल सेंगना वफम अदु फोंदोकपा ओइरबदे करीगी खुदक्ता साइबल खुलदगी सेंट्रल फोर्सिंग लथोक्तबनो हाइदसु कुकी एमपी मणिपुर न फोंदोरक्ले मखा तरप पाउदा इरांग नेमथरक्ले हाबदा कांग्रेस यानिंगद्रिबसे मखोगी ओइजबा अंगमांखिगनी हाबगिरा MLA बोमसा हौजे स्टेट असिदा थोकलिबि इरांग असि हानदगी खरा नेमथरक्ले हाबदा कांग्रेस यानिंगद्रिबसे इरांग लोइख्रबदि मखोगी ओइजबा मांखिगनी हाबगी अकीबा लेबगिरा हाइना लमनाई केंद्रगी MLA KS बोमसाना हंगलक्ले इम्फाल ईस्ट की नोंगादादा लेबा MLA असिगी युमदा पांथोखिबा निंगथम मरु माइरांग येंथोपगी थरमदा वाफम असि फोंदोलदुना MLA ना हाई लमनाई केंद्रगी मनुंग चंबदा लेबा थना पोपी छना साबि शांति कोंबल समुखो खुनोंग चिंबा खुलसिंगदा कुकी मेटन सिंगना ngaihak leitana attack तौरकपदगी खुंजा सिंग नेना तादना लेरंबा अदु अहोंबा खरा लाखले फिबम खरा फगलकपा असिदा ऑपोजिशन पार्टी ओइरिबा कांग्रेसना असुक यामना यानिंगद्रिबसी इरांग लोइख्रबदि मखोगी ओइजबा मांखिगनी हाइबगी अकीबा लेबगिरा इरांग थोलपगी मरमसु खंगलबा सही तरागा मंगा लेंगा परमलबा कांग्रेस ने स्टेट लेंगा अमन तौबा ngamba amadi ngamdaba karino खंगलबसु पॉलिटिकल की खुदोंचाबा लौनबा होनरकपा हाइबसि लेबक थीबने इरांग असि लोइसिनबगी दमक लेंगा असिना होनरिबा सुदा मातेंग पांगसिनदुना इरामदम कन्नबा होनमिनसु हाइना MLA ना मखा तारकले मखा तारप पाउदा चीफ मिनिस्टर ना मराम मियामबो थगतख्रे चीफ मिनिस्टर नोंथोम बिरेना मराम की मियामना लौरिबा थौदांबो सिंथाख्रे चीफ मिनिस्टर नोंथोम बिरेना महाकी एक्स थदोरपा वरोलदा ngasi mahaki office da maram gi miyoi unadana wari sanabagalo loidana maram miyamna community asibu jakhotnaba lawriba thawdang kaya apemba po maram asina kumjale sing anega subna kunga mangana lakpa sida punna thabak tawminaduna aikhoi gi tungi mero oigadari banaha singi yaifana ba hotna minaram si hana su pongdorakli makha tarapa pauda khulnga pa hatpa phaba yaningde haina waka mifam chathakrai हौखिबा डिसेंबर 13 थौबा डिस्ट्रिक्ट की मनुंग चना लेबा सलुंगफम स्कूल मयादा पुलिस कमांडो ना नौमैना कापदा खुलंगापा अमा सिखिबा अमदे तरुकना फाजिंखिबा ngasi फावबा थदुरक्तबगी मयोक्ता ngasi इम्फाल ईस्ट ओक्सो निंथेमचा खुल लेमरो मायरा पाइबिना सिंदुना ओक्सो मया लेकागी कैथल संगदा वकअप मिफम चथख्रै वकअप मिफम अदुदा खुलंगापा हातपा फुबा यानिंगदे खुलंगापा फाबा यानिंगदे पुलिस कमांडो सिंगना मैते थौना उतकनो खुलंगापा हातपा मणिपुर पुलिस कमांडो सिंग चैराक पिगदबने अफोस्पा 1958 लौथोकदबने सलुंगफंगी मिहात यानिंगदे मैते हातपदा थौना फाबगी महत्ता नार्को टेररिस्ट सिंगना थौना उतकदबने फाजिंखिबा खुलंगापा सिंग खुदक्ता थदोकदबने हाइबा प्लेका सिंग सिजिनखि